Class 10 amasung 12 ki examination matam naksilakpa asina maram oiraga mahairoi-singda achauba pressure ama lakpaga loinana tumba yadabage khudongchadaba kaya mayoknaba yaudaba natte akhang ahai-singna phongdoknarakpagi matung inna examination gi matamda mahairoi-singna lairik kanna paba adugumna tumba amasung pothabasu yamnamak maru oi examination gi pressure na maram oiraga tumba yadaba amadi pothapham khanghandabada nattana phakhraba parasing matam sangna ningsingduna leiba ngambage pangal sontahali inkhallakliba mahairoi-sing masa mau phana amadi pungning wakhal leitana leinaba hotnabada yamdrabada pung 9 dagi 10 phauba tumbagi tangai phadaba lei adubu tumbagi mathau tariba matam asi mi amaga khara makhai khenaba lei tumbagi mathau taba matam asi suna chang naina tumlabadi aikhoigi hakchangda thorakadaba infection kayadagi ngakthokpa ngambada nattana muscle sing masa mathanta semgatpa ngamhalli Pungsing suna tumlabadi aikhoigi brain su mathau ningthina tawduna tawruba thabaksingda pukning changba helhali amadi pukning wakhal makalam hali hairi Manipur gi oina yengbada school gi matam nganna hoba school dagi homework ka hena pishilakpa school chatringai anganba ayuk natraga school halaklaga numidang fawba private tuition chatnaba hotnabada mahairoi shingi mathau taba pungsing adu shuna tumba phangdaba mahairoi kaya yaudaba natte maru oina chahi 13 dagi 19 fawbagi manungda leiba mahairoi shingda ahing thengna tumba aduga ayuk nganna hogatpa ngamdaba kaya ama thengnei masi delayed sleep phase hairagasu khangnei delayed sleep phase mayokna riba mahairoi-singna numidang matam chana tumnaba hotnabada awaba ama oi asigumba mising asidi ahing athengba phawba leiraga ayuk anganbada tumbagi hainabi legali issue asi leiba misingdi tumba hogatkadaba akaknaba matam ama thamlaga yamdrabada pung 9 tumnaba hotnagadabani tumamdaida mobile phone yauna tongan ba electronic device sing sijinnaba amasung ayuk nungthilda tumbana ahing athengba phawba tumba yadabage khudongchadaba asi thokhannabage khwaidagi chawba maram oi asigumba phatraba hainabising asi thadoklabadi matam chana tumba amadi matam chana hogatpa ngamgani tongan ba study singi matung inna matam chana amadi mapung phana tumdaba mi ayamba hakchangda machi oiba chinjak chagande amadi numidang athengbada chaba thakpa tawbana hakchangda makhal kayagi problem lakhali hairi nakal amaromda mahairoi-singna matam sangna lairik paba ngamnaba hotnabada caffeine ka hena sijinnabana matam chana tumba yadabage khudongchadaba mayoknaba yauri ayuk anganbada caffeine gi chang wangna sijinnarabadi athengba ahing fawba tumba yadaba yawi hairi khudongchadaba sing asidagi ngakthoknaba mahairoi-singna tumba amasung hogatpagi chapchaba matam khaidoklaga thamgadabani matam adu thangja amadi nongmaijing yauna suti numisingda phawba ngaktuna chatpa ngamnaba honarabadi hainabi ama olakani tumba changdringai mamang pung amarom watlingai dagi electronic device sing sijinnaroi pambai pumnamak asi yenglaba phawbada mahairoi-singna ahongba leitana adumak tumba yadraba nataga matam suna tumba ngamdrabadi athubada doctor tanaduna kari problem leibage haibadu yengthokadabani hairi